ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯥꯝ ꯃꯌꯥ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯇꯦꯟꯁꯟ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯇꯧꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯟꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯁꯦ ꯀꯤꯒꯗ꯭ꯔꯥ ꯀꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯥꯡꯗ ꯑꯦꯛꯖꯥꯝꯁꯤꯗ ꯀꯤꯗꯣꯏꯁꯤꯅ ꯀꯔꯤꯒꯤ ꯑꯦꯛꯖꯥꯝꯁꯤꯗ ꯀꯤꯔꯣꯏꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤ ꯁꯨꯃꯥꯏꯅ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯅꯪꯁꯦ ꯅꯪ ꯅꯃꯤꯡ ꯀꯩ ꯀꯧꯋꯦ ꯍꯥꯏꯔꯀꯥꯟꯗ ꯀꯤꯕ꯭ꯔꯥ ꯀꯤꯗꯦ ꯀꯤꯐꯝꯁꯨ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯍꯜꯂꯤ ꯄꯣꯠꯁꯦ ꯅꯪ ꯍꯩꯔꯕ꯭ꯔꯥ ꯌꯦꯡꯕꯅꯦꯕ ꯍꯩꯔ ꯍꯩꯇ꯭ꯔꯥ ꯍꯩꯇꯦ ꯁꯤꯅꯤ ꯀꯤꯐꯝ ꯊꯣꯛꯇꯦꯗꯅ ꯑꯩꯈꯣꯏꯁꯦ ꯑꯅꯝꯕꯅ ꯄꯥꯈꯠꯂꯦ ꯑꯁ ꯑꯩ ꯄꯥꯔꯤꯁꯤꯃ ꯍꯪꯉꯒꯗꯤ ꯍꯪꯉꯛꯇ꯭ꯔꯗꯤ ꯑꯗꯨꯗ ꯄꯥꯈꯠꯀꯗꯕ ꯅꯠꯇꯦ ꯖꯁ ꯑꯩꯅ ꯄꯥꯔꯤꯁꯤ ꯑꯩ ꯏꯁꯥꯁꯤ ꯀꯌꯥꯝ ꯍꯩꯔꯕꯅꯣ ꯆꯥꯡꯌꯦꯡ ꯑꯝꯇ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯠꯇꯣꯏꯅꯤ ꯍꯩꯇ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯩꯇ꯭ꯔꯤ ꯄꯣꯠꯇꯣ ꯑꯩ ꯄꯩꯈꯥ ꯍꯜꯂꯒꯁꯨ ꯄꯥꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯂꯩꯒꯗꯕꯅꯦꯕ ꯄꯩꯈꯥ ꯂꯣꯏꯔꯗꯤ ꯄꯥꯕ ꯂꯣꯏꯔꯦꯅ ꯈꯟꯈ꯭ꯔꯒꯗꯤ ꯄꯩꯈꯥ ꯊꯥꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯔꯣꯏ ꯑꯗꯨ ꯅꯝꯕꯔ ꯋꯥꯟꯗ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯤ ꯄꯩꯈꯥ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯅꯝꯕꯔ ꯋꯥꯟ ꯈꯜꯂꯣ ꯄꯩꯈꯥ ꯍꯥꯏꯁꯦ ꯑꯩꯁꯦ ꯍꯩꯔꯕ꯭ꯔꯥ ꯑꯩꯅ ꯇꯣꯄꯤꯛꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯄꯥꯔꯤ ꯄꯣꯠꯁꯦ ꯑꯩ ꯍꯩꯔꯕ꯭ꯔꯥ ꯑꯩ ꯈꯪꯉꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯇꯣꯄꯤꯛꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯈꯪꯉꯦ ꯈꯪꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯑꯦꯛꯖꯥꯝꯁꯤꯅ ꯈꯪꯍꯟꯗꯣꯏꯅꯦꯕ ꯑꯩꯁꯦ ꯈꯪꯉꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯦꯛꯖꯥꯝꯁꯤꯗ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯉꯣꯟꯗ ꯃꯇꯝ ꯄꯤꯗꯣꯏꯅꯦꯕ ꯅꯪꯅ ꯈꯪꯉꯤ ꯄꯣꯠꯇꯣ ꯃꯥꯅ ꯄꯤꯔꯤꯕ ꯃꯇꯝꯗꯨꯗ ꯏꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯪꯁꯦ ꯈꯪꯗꯦ ꯍꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯐꯅꯌꯥꯝ ꯍꯩꯔꯁꯨ ꯃꯥꯅ ꯄꯤꯔꯤꯕ ꯃꯇꯝꯗꯨꯗ ꯏꯍꯧꯗ꯭ꯔꯒꯗꯤ ꯅꯪꯁꯦ ꯈꯪꯕꯁꯤ ꯌꯧꯗ꯭ꯔꯤ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯆꯥꯅ ꯅꯪꯅ ꯈꯪꯉꯤ ꯄꯣꯠꯇꯣ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯗꯣꯏꯅꯦꯕ ꯃꯥꯅ ꯀꯔꯝꯕ ꯍꯪꯉꯛꯄ ꯋꯥꯍꯪꯗ ꯅꯪꯅ ꯀꯔꯝꯅ ꯄꯥꯎꯈꯨꯝ ꯄꯤ ꯍꯥꯏꯁꯤꯁꯨ ꯑꯦꯛꯖꯥꯝꯁꯤꯗ ꯅꯩꯅꯗꯣꯏꯅꯦꯕ ꯁꯤꯅ ꯑꯦꯛꯖꯥꯝꯁꯤ ꯇꯧꯕꯅꯦ ꯑꯉꯥꯡꯁꯤꯡꯅ ꯅꯍꯥꯟꯈꯩ ꯄꯥꯔꯤ ꯄꯣꯠꯇꯣ ꯍꯩꯔꯕ꯭ꯔꯥ ꯈꯣꯠꯂꯕ꯭ꯔꯥ ꯌꯦꯡꯕꯅꯦꯕ ꯑꯦꯛꯖꯥꯝꯁꯤꯗ ꯇꯧꯔꯤꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯗꯨꯗ ꯀꯤꯐꯝ ꯁꯨꯛꯊꯣꯛ ꯊꯣꯛꯇꯦ ꯀꯣ ꯅꯝꯕꯔ ꯋꯥꯟ ꯁꯤꯃ ꯂꯩꯔꯦ ꯅꯝꯕꯔ ꯇꯨꯗ ꯑꯦꯛꯖꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯅꯪ ꯀꯌꯥꯝ ꯌꯥꯝ ꯐꯥꯔꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕ ꯅꯪ ꯀꯌꯥꯝ ꯌꯥꯝ ꯐꯥꯔꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯑꯅꯝꯕ ꯃꯇꯝꯗ ꯅꯣꯠ ꯇꯧꯕ ꯍꯥꯏꯁꯤ ꯃꯥꯅ ꯅꯪ ꯐꯔꯛꯑꯦ ꯅꯪ ꯐꯔꯛꯇꯦ ꯑꯗꯨ ꯑꯣꯏꯗꯤ ꯅꯪꯉꯣꯟꯗ ꯈꯤꯇꯪ ꯍꯥꯏꯔꯛꯀꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯌꯨꯝꯗꯒꯤ ꯏꯔ ꯄꯣꯔꯒ ꯄꯩꯈꯥꯗ ꯁꯤꯟꯕ ꯈꯣꯠꯄ ꯁꯤ ꯅꯣꯠ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯁꯤꯃ ꯌꯦꯡꯁꯦ ꯑꯦꯛꯖꯥꯝꯁꯤꯗ ꯅꯣꯠ ꯇꯧꯗꯣꯏꯁꯤꯅ ꯀꯔꯤꯒꯤ ꯇꯧꯔꯣꯏꯗꯣꯏꯁꯤꯅ ꯀꯔꯤꯒꯤ ꯁꯤꯝꯇ ꯌꯦꯡꯁꯦ ꯑꯦꯛꯖꯥꯝ ꯑꯃ ꯊꯥꯕ ꯍꯥꯏꯕꯁꯤ ꯅꯪ ꯀꯌꯥꯝ ꯌꯥꯝꯅ ꯍꯩꯔꯒꯦ ꯌꯦꯡꯕꯗꯨꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯤꯜꯂ ꯊꯥꯔꯨꯔꯒꯗꯤ ꯑꯦꯛꯖꯥꯝꯒꯤ ꯆꯦꯗꯨꯗꯗꯤ ꯅꯪꯁꯦ ꯍꯩꯔꯦꯅ ꯍꯥꯏꯈ꯭ꯔꯅꯦꯕ ꯇꯧꯕꯇꯕꯨ ꯑꯁꯦꯡꯕ ꯅꯪ ꯅꯁꯥ ꯌꯥꯖꯔꯤꯕ꯭ꯔꯕ ꯑꯦꯛꯖꯥꯝꯗꯨꯗ ꯐꯪꯉꯤꯕ ꯃꯥꯔꯛꯇꯣ ꯅꯪ ꯅꯁꯥꯅ ꯍꯣꯠꯅꯖꯔ ꯐꯪꯕꯅꯦ ꯅꯪ ꯅꯁꯥꯅ ꯌꯥꯒꯗ꯭ꯔꯕ ꯌꯥꯔꯣꯏ ꯅꯝꯕꯔ ꯋꯥꯟꯗ ꯈꯪꯒꯗꯣꯏꯁꯤ ꯑꯦꯛꯖꯥꯝꯁꯤꯅ ꯊꯥꯗꯣꯏꯁꯤ ꯅꯪꯁꯦ ꯍꯩꯔꯕ꯭ꯔꯥ ꯌꯦꯡꯕ ꯃꯇꯝꯗ ꯅꯪ ꯅꯪꯅ ꯅꯁꯥꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤꯅꯤ ꯅꯠꯇ꯭ꯔꯒ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯁꯤ ꯑꯦꯛꯖꯥꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯁে ꯎꯠꯄ ꯇꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯃ ꯂꯥꯛꯇꯣꯔꯝꯅꯦ ꯏꯐ ꯄꯩꯈꯥ ꯊꯥꯕꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯍꯨꯔꯥꯟꯅꯉꯥꯏꯒꯤ ꯅꯣꯠ ꯇꯧꯅꯉꯥꯏꯒꯤ ꯑꯣꯏꯗꯕ ꯂꯝꯕꯤꯗ ꯆꯠꯅꯉꯥꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯊꯣꯛꯂꯛꯇ ꯑꯣꯏꯔꯗꯤ ꯑꯦꯛꯖꯥꯝꯁꯤ ꯊꯥꯗꯅ ꯐꯗꯣꯏꯅꯦ ꯁꯤꯃ ꯈꯪꯉꯣ ꯑꯩꯅ ꯑꯦꯛꯖꯥꯝ ꯑꯩ ꯑꯉꯥꯡꯁꯤ ꯅꯍꯥꯟꯒꯩ ꯇꯥꯛꯆꯈ꯭ꯔꯤꯗꯣ ꯃꯥꯁꯤ ꯀꯌꯥꯝ ꯌꯥꯝ ꯍꯩꯔꯒꯦ ꯌꯦꯡꯒꯦ ꯃꯌꯥꯝꯗ ꯑꯝꯇ ꯎꯠꯀꯦ ꯑꯩꯒꯤ ꯑꯉꯥꯡꯁꯤꯁꯨ ꯌꯥꯝ ꯍꯩꯌꯦ ꯁꯤꯅ ꯀꯝꯄꯤꯇꯤꯁꯟꯒ ꯇꯧꯔꯤꯕꯅꯦ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯗ ꯅꯣꯠ ꯇꯧꯗꯅ ꯅꯠꯇ꯭ꯔꯒ ꯀꯣꯏꯁꯟ ꯑꯟꯁꯔ ꯍꯥꯟꯅ ꯄꯤꯊꯣꯛꯑꯒ ꯄꯨꯂꯞ ꯈꯪꯍꯜꯂꯒ ꯗꯥꯏꯔꯦꯛ ꯈꯪꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯗꯥꯏꯔꯦꯛ ꯏꯔꯨꯕ ꯆꯤꯟꯐꯥ ꯄꯨꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯂꯣꯏꯅ ꯁꯤꯁꯤ ꯑꯟꯁꯔꯁꯦ ꯁꯤꯁꯤ ꯁꯤꯜꯂꯣ ꯁꯤꯁꯤ ꯄꯥꯁ ꯇꯧꯅꯉꯥꯏꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯗꯤ ꯄꯩꯈꯥ ꯊꯥꯕꯒꯤ ꯑꯥꯔꯊ ꯂꯩꯔꯔꯣꯏ ꯑꯗꯣ ꯑꯩꯅ ꯄꯥꯁ ꯇꯧꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯏꯁꯟꯗꯣ ꯑꯣꯖꯥꯗꯩ ꯀꯅꯥꯗ ꯍꯪꯉꯦ ꯀꯥꯟꯗ ꯃꯌꯨꯝꯗ ꯆꯠꯂꯣ ꯑꯣꯖꯥ ꯑꯩ ꯄꯥꯁ ꯇꯧꯅꯉꯥꯏ ꯀꯣꯏꯁꯟꯁꯤꯝꯇ ꯑꯟꯁꯔꯁꯤꯗ ꯍꯥꯏꯗꯣꯛꯄꯤꯌꯨ ꯀꯩ ꯀꯔꯝꯕ ꯄꯩꯈꯥ ꯍꯪꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯗꯩ ꯁꯤꯜꯂꯒ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅꯣꯠ ꯄꯨꯔꯒ ꯏꯔꯒꯗꯤ ꯄꯩꯈꯥꯗꯨꯅ ꯇꯧꯔꯤꯗꯣ ꯅꯪ ꯀꯌꯥꯝ ꯍꯩꯔꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯑꯣꯠꯇ ꯀꯩ ꯑꯣꯏꯔꯅꯤ ꯄꯩꯈꯥꯗ ꯑꯩ ꯀꯃꯥꯏꯅ ꯍꯨꯔꯥꯜꯂꯒ ꯑꯩꯁꯦ ꯄꯥꯁ ꯇꯧꯅꯤ ꯍꯥꯏꯗꯤ ꯍꯨꯔꯥꯟꯕꯒꯤ ꯋꯥꯈꯜ ꯑꯃ ꯄꯩꯈꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡꯁꯤꯡꯗ ꯍꯨꯔꯥꯟꯕ ꯇꯝꯕꯤꯕ ꯑꯣꯏꯅ ꯂꯥꯛꯑꯒꯗꯤ ꯄꯩꯈꯥ ꯍꯥꯏꯕ ꯄꯩꯈꯥꯁꯤ ꯇꯧꯗꯕꯅ ꯐꯔꯅꯦꯕ ꯁꯤꯝ ꯅꯝꯕꯔ ꯋꯥꯟ ꯈꯪꯉꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯄꯩꯈꯥꯗ ꯅꯣꯠ ꯇꯧꯕ ꯈꯣꯠꯄꯁꯦ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯐꯦꯟ ꯇꯥꯁꯅꯣꯕ ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯍꯩꯖꯔꯛꯄꯗꯨ ꯏꯔꯝꯃꯣ ꯐꯦꯟ ꯇꯥꯁꯅꯣꯕ ꯊꯃꯣꯏ ꯁꯦꯡꯅ ꯏꯔꯝꯕꯗꯨꯔꯒ ꯐꯦꯟ ꯇꯥꯕꯗꯨꯅ ꯐꯩꯌꯦꯕ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗꯗꯤ ꯑꯩ ꯊꯃꯣꯏ ꯁꯦꯡꯕꯗꯨꯗꯤ ꯃꯥꯡꯗ꯭ꯔꯤꯗꯅ ꯐꯦꯟ ꯇꯥꯔꯕꯗꯤ ꯑꯃꯨꯛ ꯄꯥꯔꯒ ꯑꯃꯨꯛꯀ ꯊꯥꯕ ꯌꯥꯔꯤꯅ ꯑꯗꯨꯕꯨ ꯑꯩꯅ ꯐꯦꯟ ꯇꯥꯗꯅꯕ ꯍꯣꯠꯅꯕꯗ ꯍꯨꯔꯥꯜꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯁꯤꯜꯂꯒ ꯊꯥꯈ꯭ꯔꯒꯗꯤ ꯑꯩꯅ ꯍꯨꯔꯥꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃꯁꯨ ꯑꯐꯠꯇꯕ ꯍꯩꯅꯕꯤ ꯑꯃꯁꯨ ꯑꯩꯉꯣꯟꯗ ꯇꯧꯍꯧꯔꯦꯕ ꯑꯩ ꯀꯔꯤꯒꯨꯝꯕ ꯐꯥꯔꯛꯇꯗꯤ ꯃꯤꯉꯣꯟꯗ ꯁꯤꯟꯕ ꯌꯥꯏꯅ ꯍꯥꯏꯕ ꯐꯠꯇꯕꯒꯤ ꯍꯨꯔꯥꯟꯕꯒꯤ ꯑꯐꯠꯇꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯉꯣꯟꯗ ꯂꯨꯞꯈ꯭ꯔꯅꯦꯕ ꯍꯩꯅꯕꯤ ꯑꯣꯏꯅꯁꯨ ꯂꯩꯈ꯭ꯔꯅꯦꯕ ꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯣꯏꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯑꯩ ꯄꯩꯈꯥ ꯐꯦꯜ ꯑꯣꯏꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯁꯤ ꯈꯜꯂꯣ ꯇꯧꯕꯇꯕꯨ ꯑꯩꯅ ꯄꯩꯈꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯁꯤꯜꯂꯒ ꯄꯥꯁ ꯇꯧꯕꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯇꯧꯔꯣꯏ ꯍꯥꯏꯁꯤ ꯁꯤ ꯈꯜꯂꯣ ꯁꯤꯅꯦ ꯅꯪ ꯈꯪꯒꯗꯣꯏꯗꯤ ꯄꯩꯈꯥꯗ ꯃꯥꯔꯛ ꯀꯌꯥꯝ ꯌꯥꯝ ꯐꯪꯒꯦ ꯍꯥꯏꯗꯨꯅ ꯅꯪ ꯄꯨꯟꯁꯤꯗ ꯍꯦꯛꯇ ꯂꯦꯞꯀꯗꯕꯗꯤ ꯅꯠꯇꯦꯕ
मासु याम मरु ओइ बमदि ओइ रिजल्ट दुना ता कदे नंग सर्टिफिकेट उ तुइने अदुदि सी अंगांग की मा याम फंग पंगांग निना गायन मथंग क्लास तम मुबदा नत्र तुयेपता अतोप स्कूल होंग बखोट पकान उत्पका पाई तुयेप सर्टिफिकेट बीए की सर्टिफिकेट मा याम फंग पंगांग निना दि खंग दोइनेबा अदुगी सर्टिफिकेट तुगी ना उलब मतुंग दा नंग लेमिनर मतुंग दा नंग उथोइबे परफॉर्मेंस तुना जु नंग उलक कदु नत्रा आई मा सर्टिफिकेट दि मांगना फंगिबे तौथुरगि खतौ जिगा समय लाक दोइने अदुना नंग मरु ओइदुसि सर्टिफिकेट तु खक्ता नते सर्टिफिकेट तुझी चम चमना नंग से करम मीनो न चौराक ताक या नंग चे मतत अम खक्तने अदुबु सर्टिफिकेट तु द मा खरे यामना फंगनबगी दमक्ता खुरान न लादा सेन नम खोलगा आई मा खरे याम हापियु नत्र ओजा चा कौदना नत्रगा मिंगो दे शिनदना ओ डायरेक्ट क्वेश्चन खुरान दना डायरेक्ट क्वेश्चन लौदना तौबगी मओ म लाखरगदी पुलक खुरान मिना बई वखलम लोइ चटखरने एग्जाम दगी खुरान लकवा होरपदुना अइना हयिंग चावर मतुंगदा अइना मरु मपांग दगी कमाई तौर नमथाक तौरगा आई पुंसी हिंगनी हाबी वखल ओइना खलाने अदो इदारदे खोइन कमाई तौने kan ngasi digi howrbe karigumba afaba hainabi ama thamo bai base khudak haibasi dagi phab leite aina heng sawra khayo manabam dagi madi no tawra horok mi ne madi no sto to da mi ne ha karam ne lem jabe hen mano no tawra da horok puduna lem jabe hen mane sim khalo sim khango na sa chaw thok chaduni go na sa chaw thok chaduni adu no tawra lak panangdi मीनसु नंग इकाई खुबे मा 80% फंगने लोई सिल्ल फंगु मा नबु गान हाइनद्रा सोमना कन नदे तो 80% नि फंगे मेट्रिक ता 80% ट्वेल्व ता 80% फंगे मा सुई तमे लाई सिल्ल पास होने दो जी मा न फंगजरी मा तु फंगजरगा सु इकाई कुमनबि फंगे दना असेमि फंगम थोई बने मा कन होना जरा कोल फंगु बोरम मगदी अदुना नोने खंगा दोजी पैखादा मा सोनबा अदुगी करि सुवानो नन वादुजे पाद्रिंग हाना पैखा मया ओइरिंग दे कन्नो खोना दना इनु पानो खोना मा फोनो खोना दिखाई दे अदु एग्जाम मनु हेक जौरगदी नन पारे खरा दु इदम खोनो मखा दाबा पास तौबो तौदब दरका ओइरो यार आई क्वेश्चन मंगा फरकप्रा हंग को अम खक्तरा अम दु कई रम थोके हायो अदु सोना लयो जस्ट नंग से माइथी बांगांग अमु ओइबदी आई कैसु काइदे तौबदबु खुरान बांगाम ओइदे आई पामदे ओजामतना माइ छात्रदा अफबो ओजामतना माइ छात्रदा खुरान बो ओइदे कैसु हैरमोय अफबो ओइ हाइदुने कइनो हाइदि सिदगी हौना नोइ हुरान मतम दिग्रदि नोनि इनि थबक चाउन तौरुर मतुंग नत्र इनि फमम पाइरुर मतुंग हुरान बे हेना बिसि सुम लेगिरगदि अखोइ पुलप समाज अमदा लेमिनर तोइनि अमना ओजा ओइगरे खल्लो अमना आईएएस ओइगरे खल्लो अमना प्रोफेसर ओइगरे अमना डॉक्टर ओइगरे खल्लो अमना सिविल इंजीनियर की थबक लोइ तौनरे खल्लो मान लेरि पोतु द सेंजा थुमजा तौरगदि अखोइ जे लेबुन खंगरा खंगनि नंगना स्कूल दा प्राइवेट स्कूल हांगा पैसा नमफुद लौरमिना आइना डॉक्टर की आई दमु लाकन आइनु लौगे आइनु कोट के हाइदुने अंगम अंगम चानबी मोंग लाखिदुने अदुना तबे अफब वखलोन ए आइना समाजि कैदौसिगे आइना समाजि कै मतिंग पांगसिगे लोइ खन्नरादि अखोइ लेमिनबम नुंगाइगदुने अखोइना खंगदुइजे समाज अबद नुंगाइ बाइजे सेन पाइरगा नुंगाइगदब नते सिम नंबर 1 खंगदुइजे लेइबा मीजे ना अफब वखलोन खल्लकांदा नुंगाइदुइने सिमदा खंगो फने यामना पैसा पाइबे इमुंग मनु पुलप लेरसु लेकाय खुदिमक से पैसा पाइबसे लेकाय हमदे लेइबे इमुंग खुदिमक से पैसा पाइबसे अदु हेत नुंगाइगदब नते लेकाय दे पैसा पाइबा अमफौ लेजद्रगसु लेमिनरि दे चाइ जांग थिनदना अमना अमगे वाबद मतिंग पांगना तौदे अदु लेकाय नुंगाइने देन मीन्स लेकाय म समाज म नुंगाइ भाइबसे पैसा काम पाइगे हदु दे अदुसु दरकार लेइ को पैसा हिंगदा पैसा संग तौबदु अदुदिगिन दरकार लेबिदि लेइबा मीजिंग दु कयाम फगे याम दरकार लेय अदु इदारदे खोइन गै दौने कान नंबर 1 दा आई सा फनाय अफब लम चत चत नगाय अफब मओंग तौनगाय आई तौरि अफबरा अचुमरा अरानबरा दु हान खंगदोने अदु मतुंग लाइक तम बाइजि लाकदोने लाइक तम बाइजि करिगुम म तम जे करि मु खंगजे हाइबनेबा अदु म खंगबरा हाइब्रा ना एग्जाम तौबा कांदा आइना एग्जाम तो रिपोर्ट आई हईब पोतो इबगी महुता कनागुमदि लागा सिल्लगा हईजोय तबैना हईना नमथाक तो रुदो जो ओजादा चेक तौदि मिदु जने आई नमथाक तो आई हईजोय तबैना हईना नमथाक तौरगा मोदे खोलदोने आइना इबसु नत मिमोदि सिल्ले इबदुदा अदु इदरदि आइना नमथाक तो रिनिदना
ꯑꯗꯨ ꯑꯩꯅ ꯅꯝꯊꯥꯛ ꯇꯧꯔꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯇꯧꯔꯣꯏꯁꯤ ꯅꯝꯊꯥꯛ ꯇꯧꯕ ꯍꯥꯏꯁꯦ ꯑꯐꯠꯇꯕ ꯒꯨꯟ ꯑꯃꯅꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯏꯁꯥꯒꯤ ꯀꯩꯅꯣꯝꯃ ꯈꯪꯅꯕꯒꯤ ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯂꯧꯖꯕ ꯃꯇꯝꯗꯨꯗ ꯅꯣꯠ ꯇꯧꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯁꯤꯜꯂ ꯈꯣꯠꯂꯒ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯑꯟꯐꯤꯌꯔ ꯃꯤꯟꯁ ꯑꯃ ꯍꯦꯛꯇ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯃꯥꯔꯛ ꯈꯔ ꯋꯥꯡꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯁꯦꯕ ꯃꯁꯤꯅ ꯑꯩ ꯈꯛꯇ ꯐꯠꯇꯕ ꯅꯠꯇꯅ ꯑꯩ ꯏꯁꯥꯁꯦ ꯈꯛꯇ ꯐꯠꯇꯕ ꯅꯠꯇꯅ ꯁꯃꯥꯖꯁꯤꯗ ꯄꯨꯂꯞ ꯐꯠꯃꯤꯟꯅꯗꯕꯗ ꯂꯝꯗꯝꯅꯈꯤꯗꯣꯏꯅꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯤ ꯅꯣꯠ ꯁꯨꯛꯇꯧ ꯇꯧꯗꯦ ꯍꯥꯏꯕꯁꯤꯅ ꯂꯦꯝꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯤ ꯂꯣꯏꯅ ꯅꯣꯠ ꯇꯧꯕ ꯂꯣꯏ ꯅꯣꯠ ꯇꯧꯏ ꯅꯣꯠ ꯇꯧꯗꯕ ꯑꯝꯇ ꯌꯥꯎꯗꯦꯗ ꯍꯥꯏꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯤ ꯅꯣꯠ ꯇꯧꯗꯦ ꯍꯥꯏꯕꯁꯤꯅ ꯂꯦꯝꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯁꯤ ꯄꯩꯈꯥ ꯃꯅꯨꯡ ꯂꯥꯏꯔꯤꯛ ꯄꯥꯁꯤ ꯄꯩꯈꯥ ꯃꯃꯥꯡ ꯂꯥꯏꯔꯤꯛ ꯄꯥꯁꯤ ꯄꯩꯈꯥ ꯍꯧꯗ꯭ꯔꯤꯉꯩ ꯄꯩꯈꯥ ꯃꯅꯨꯡ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯅꯣꯡꯃꯩ ꯄꯥꯐꯝ ꯊꯣꯛꯄꯗꯨ ꯄꯥꯁꯤ ꯈꯪꯅꯕ ꯍꯣꯠꯅꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯩꯈꯥ ꯊꯥꯔꯛꯄ ꯃꯤꯀꯨꯞꯇꯨꯗꯗꯤ ꯑꯩꯅ ꯈꯪꯒꯗꯣꯏꯁꯦ ꯑꯩ ꯄꯩꯈꯥꯁꯤꯗ ꯃꯥꯔꯛ ꯀꯌꯥꯝ ꯐꯪꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯄꯥꯖꯔꯤꯕꯗꯨꯅ ꯂꯦꯞꯆꯁꯅꯨ ꯑꯩꯅ ꯀꯟꯅ ꯃꯇꯝꯗꯨꯗ ꯄꯩꯈꯥ ꯃꯅꯨꯡꯁꯤꯗ ꯅꯪ ꯐꯝꯃꯦ ꯈꯜꯂꯁꯤ ꯐꯝꯃꯤꯕ ꯃꯅꯨꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥ ꯑꯃꯅ ꯅꯪꯒꯤ ꯃꯥ ꯌꯥꯝ ꯐꯪꯍꯟꯅꯤꯡꯕꯗꯒꯤ ꯇꯥꯛꯂꯛꯑ ꯐꯥꯎꯕ ꯑꯣꯖꯥꯅ ꯍꯥꯏꯔꯤꯗꯣ ꯂꯧꯗꯕꯤ ꯏꯔꯝꯒꯅꯣꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄꯩꯈꯥ ꯃꯅꯨꯡꯗꯗꯤ ꯃꯥ ꯑꯣꯖꯥ ꯑꯣꯏꯍꯟꯕꯤꯔꯅꯣ ꯇꯥꯛꯄꯤꯔꯅꯣ ꯄꯩꯈꯥ ꯃꯅꯨꯡꯗ ꯑꯣꯖꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯂꯧꯕꯤꯒꯅꯨ ꯃꯥꯅ ꯑꯟꯁꯔ ꯇꯥꯛꯊꯣꯔꯛꯑꯦ ꯈꯜꯂꯁꯤ ꯑꯣꯖꯥ ꯑꯃꯅ ꯅꯉꯣꯟꯗ ꯀꯣ ꯁꯤ ꯑꯟꯁꯔꯁꯤ ꯁꯨꯃꯥꯏꯅ ꯏꯌꯣ ꯅꯪ ꯏꯗꯣ ꯂꯥꯜꯂꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯦꯝꯗꯣꯛꯑꯣ ꯈꯣꯠꯂꯣ ꯁꯨꯃꯥꯏꯅ ꯏꯔꯗꯤ ꯆꯨꯝꯗꯣꯏꯅꯤ ꯃꯥꯔꯛ ꯐꯪꯗꯣꯏꯅꯤ ꯍꯥꯏꯔꯣ ꯑꯗꯨ ꯑꯣꯏꯗꯤ ꯃꯥꯗꯨ ꯄꯩꯈꯥ ꯃꯅꯨꯡꯗꯨꯗꯗꯤ ꯃꯥꯅ ꯇꯥꯛꯂꯛꯄꯗꯨꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯃꯥꯅ ꯇꯥꯛꯂꯛꯑꯗꯤ ꯃꯗꯨ ꯂꯧꯕꯤꯔꯣꯅꯣ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯒꯗꯕꯗꯤ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯥꯅ ꯍꯥꯏꯕꯗꯨꯗꯤ ꯂꯧꯔꯣꯅꯨ ꯌꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯗꯤ ꯑꯆꯨꯝꯕ ꯆꯠꯆꯒꯦ ꯍꯥꯏꯕꯗꯨ ꯂꯩꯁꯦꯕ ꯑꯆꯨꯝꯕ ꯑꯣꯏ ꯆꯠꯁꯦꯕ ꯃꯤ ꯑꯃ ꯐꯣꯂꯣ ꯇꯧꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯖꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯅꯪꯅ ꯄꯥꯝꯖꯕ ꯃꯤ ꯑꯃ ꯐꯣꯂꯣ ꯇꯧꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯐꯣꯂꯣ ꯇꯧꯒꯗꯕꯅꯦꯕ ꯃꯤꯗꯨꯗ ꯐꯣꯂꯣ ꯇꯧꯒꯗꯕ ꯅꯠꯇꯦꯕ ꯃꯤꯗꯨꯗ ꯐꯣꯂꯣ ꯇꯧꯀꯥꯟꯗ ꯌꯥꯝ ꯂꯥꯟꯒꯅꯦꯕ ꯁꯤ ꯑꯣꯖꯥꯁꯤꯒꯤ ꯃꯥꯒꯤ ꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯅ ꯃꯌꯥꯝꯗ ꯐꯍꯟꯅꯤꯡꯉꯤꯕ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯗꯤ ꯄꯥꯝꯖꯩꯅ ꯂꯧꯋꯣꯕ ꯁꯤ ꯑꯣꯖꯥꯁꯦ ꯄꯥꯝꯃꯦꯅ ꯂꯧꯈ꯭ꯔꯒꯗꯤ ꯑꯣꯖꯥꯗꯨꯗꯁꯨ ꯑꯐꯠꯇꯕ ꯒꯨꯟ ꯃꯌꯥꯝ ꯌꯥꯎꯗꯣꯏꯅꯦꯕ ꯑꯦꯅꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯑꯐꯠꯇꯕ ꯒꯨꯟ ꯂꯣꯏ ꯌꯥꯎꯅꯦꯕ ꯑꯗꯨꯅ ꯕ꯭ꯂꯥꯏꯟꯂꯤ ꯕꯤꯂꯤꯞ ꯇꯧꯕ ꯅꯠꯇꯕ ꯁꯤ ꯃꯥꯁꯦ ꯐꯩ ꯑꯩꯗꯤ ꯃꯥꯅ ꯍꯥꯏꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯅꯠꯇꯕ ꯃꯥꯅ ꯇꯧꯔꯛꯏꯕ ꯀꯔꯝꯕꯗ ꯃꯥꯅ ꯇꯧꯔꯛꯏꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯥꯅ ꯇꯧꯔꯛꯏꯕ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩ ꯄꯥꯝꯖꯩꯅ ꯃꯥꯏ ꯋꯥꯈꯜꯂꯣꯟꯗꯨꯗ ꯄꯥꯝꯖꯕꯗꯨꯗꯤ ꯀꯥꯏꯗꯦꯕ ꯃꯉꯣꯟꯗꯨꯗ ꯄꯥꯝꯖꯔꯒꯗꯤ ꯃꯉꯣꯟꯗ ꯃꯥꯅ ꯍꯥꯏꯔꯕꯅꯤ ꯆꯨꯝꯃꯝꯃꯅꯤ ꯁꯨꯃꯥꯏꯅ ꯕ꯭ꯂꯥꯏꯟ ꯆꯠꯈ꯭ꯔꯒꯗꯤ ꯀꯥꯏꯕ ꯂꯥꯛꯀꯅꯦꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯣꯖꯥ ꯑꯃꯗ ꯑꯦꯅꯤ ꯃꯤ ꯑꯃꯗ ꯅꯪꯅ ꯊꯥꯖꯕ ꯊꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯣꯏꯅ ꯊꯝꯕꯤꯌꯨ ꯁꯨꯃꯥꯏꯅ ꯁꯤꯃ ꯂꯩꯔꯦ ꯁꯤꯅ ꯑꯦꯛꯖꯥꯝꯒꯤ ꯂꯣꯏꯔꯦ ꯑꯦꯛꯖꯥꯝꯒꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯇꯪ ꯍꯥꯏꯒꯦ ꯑꯦꯛꯖꯥꯝꯗꯒꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯗꯕ ꯑꯃ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯁꯤꯅꯤ ꯑꯦꯛꯖꯥꯝ ꯃꯌꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝꯇꯪ ꯍꯥꯏꯔꯝꯃꯒ ꯅꯣꯠ ꯇꯧꯗꯅꯉꯥꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩꯅ ꯅꯣꯏꯗ ꯄꯤꯔꯝꯃꯤꯅꯤ ꯀꯣ ꯁꯤꯃ ꯑꯩ ꯇꯧꯔꯣꯏꯁꯨ ꯈꯜꯂꯦ ꯇꯧꯁꯨ ꯇꯧꯔꯨꯅꯨꯀꯣ